Image powder miyeng tabiri basungbu ahan waktada binitana taram noksa bagalorena kurumjari. Hojik powder masagi maroyo pau pijari. Tokyo Olympics 2020 da saru yaruba sanaroi sing Manipur lengakna taramna okre. Petrol amasung diesel gi mamal hantaragani haina Chief Minister N Birenna phongdokre. The Manipur Hill Area Autonomous District Council Bill 2021 miyam khangna puthokna ba honagadabani haina International Peace and Social Advancement ki Vice President Kuraijam Athaubana haikre. Awaba mayok nariba miyoy sing amadi lukrabi sing da sa thaknaba polam sing mateng pikre. Loinana COVID vaccine Jacob D naha sing da kapaya bagi ayaba phangkre. Hojik mapungayo palo birase. Handak pangthokiba Tokyo Olympics 2020 da saruk yaruba Manipur gi sanaroi manga bungasi Manipur lengakna taramna okre. State Youth Affairs and Sports Department sinduna Kumal Lampak Indoor Stadium Impal da pangthokiba thoidokpa thoramadu da Chief Minister N Biren Singha, Union Minister of State for Food Processing Industries and Jal Shakti Pralhad Singh Patel amadi Youth Affairs and Sports Minister Letpao Hakipna mathangsina si guest honor amadi president oina dais da phangki. Tharamadhuda Deputy CM Y Joy Kumar, Minister Singh, T.S. Biswajit, Awangbo Nyomai, S. Rajan, O. Lukhoi, T.S. Satyabrata, Deputy Speaker K. Robindro, Manipur Olympic Association President T.S. Radheshyam, Tokyo Olympian Singh, S. Mirabai Shanu, S.S. Nilkanta Sharma, P. Susla Sanu, M.C. Mericom Amadi L. Susla, Hockey India President Gyanendra Ningombam, Gymnastics Federation of India General Secretary Dr. S. Santi Kumar, Atai Hanagi Olympian Singsu Saruk Yaki. Ngasigi Tharamda Hockey Player S.S. Nilkanta Sharma da Lupa Lakh Humdra Manga Amadi Yas Department ki Deputy Director Oinabagi Appointment Letter Khusinaki. Mark Tokyo Olympics 2020 da Hockey da Bronze Medal Laurakibani. Masigumna Nupi Hockey Player P. Susla Sanu da Lupa Lakh Kunmanga Yas Department ki Assistant Director ki Thaupunabagi Appointment Letter Khusinaki. Aduga Boxer MC Mericom dasu Lupa Lakh Kunmanga Piki. Judo player L. Susila dana Lupa Lakh Kunmanga Pi Bagaloyana Manipur Police Department ki Inspector Posta Promotion Piki. Panbayabadi Silver Medalist S. Mirabai Sanudadi Hanana Lengak na Lupa Koti Amagi Mana Amadi Manipur Police Department Additional SP Post ki Pam Pikrabani. Thoramadu Wangaladana CM na Sangai Telda Sangat Sagat Naba Plan Toraba Manipur Olympian Park Sahiyasigi November Tha Pawagi Manung de Loishinduna Miyamda Sinaragani Haiki. Kanoda kogi si Manipur de loina fangi agi mafam yure mafam dugi koi architectural view loire approve tore ada yarada di November bagi November thadi mamang da ai Manipur Olympian Park ai ko living content manga gi gi karna sege da uba adu mafam mamu sai identify tore na so nai November bagi mamang da do hang kok no to uni ni Amaromda Manipur State Government petrol amadi diesel gi mamal state oina hantanaba warep laukre. Hairiba thau gi mamal hantanaba gi thabak asi lakliba numit humni marini asidagi satnaba hauragani haina Chief Minister N Biren ngasi phongdokre. CM na phongdorapagi matungina petrol amadi diesel gi hojik leiriba mamaldagi lupa mari hantahanduna anauba mamal ama sana hanabagi order amasu ngarang semle masi miyamgi interest sembani haiki. Panbayabadi hauze petrol na liter amada lupa samsumna taruk dasmik taruk manga amadi diesel na lupa maudra mari dasmik taruk mari piribani. The present price is around 106 rupees petrol, and it will be reduced around 4 rupees, and the cost of the petrol per liter will be around 102.
and in diesel also similarly were reduced around 3-4 rupees. And so the government feel that those who are daily earners like auto rickshaw driver, bus driver, and then the van driver, they will be benefited from this. Yeah. Government has planned what modality that I don't want to disclose, but we'll be going to reduce it. Manipurda haukiba pung kunmarida miyoi samri ni punithoi nauna COVID positive oiba thengnakre miyoi nipana laikidre nauna positive oiraba sing tharaga state ga punba COVID positive case masing lakh ama lising tara satuk yankhai teret yore sikiba migi masingna lising ama satret nipu teret ni pung kunmari asida miyoi lising ahum satuk nipu manga test tauki masi tharaga punba test taukraba migi masingna lakh dramathoi lising humdra pansahum dramathoi sukre Kaksing district oina haukiba pung kunmari da miyoi taranithoi nauna COVID positive oiki pung kunmari asida district asigi apunba miyoi humdra humdoi COVID test taukre makhoi lenga ki testing center da niputaret Jiban hospital tarama panamadi ima hospital da miyoi taret test tawbada miyoi tarana lenga ki testing center da miyoi amamamna Jiban hospital amadi ima hospital da COVID positive oiba thengnakhibani COVID pandemic asna malengi miyoi crore kunmathoi lakh 3,39,950 positive ohenkre miyoi lakh 9,40,000 laikhidre aduga miyoi crore 19,93,000 na recover tawkre malengi manungda positive case khwaidai wangba leba na USA na oiri lebak asda miyoi crore 3,39,953 positive ohenkre ani subadana miyoi crore 3,kulumdoi sani marputaruk positive oidna India na lairi amadi case crore ani lakh 5,19 subna maudrama pan thengnaduna Brazil na suba positive case masing yamba leba oiri India ge oinadi Maharashtra na COVID positive case khwaidai wangba state ni state da miyoi lahumphomari lising 35,953 positive oiba thengnakre ani subadana positive case lakh 53 lising marputaru satrat maudra thengaduna Kerala na lairi aduga case lakh 9 lising 53 subna 103 thengaduna Karnataka na suba state oiri Housing Sathariba Nongjomi Phamda di Manipur Hill Area Autonomous District Council Bill 2021 puthoknaba honariba si International Peace and Social Advancement IPSA na yabang ngamloi bill asi assembly gi floor da table tawdringa gi mamangda lamdam asigi stakeholders singa tanaduna yengminaba mathau tai wapam asinga si IPSA gi office da pawmising unabada IPSA gi vice president Khuraijam athobana phongdokibani mahana makha taraduna bill asina Manipur gi apunbagi saktamda yamna sauna singnarakpa yabagi bill oigani bill asi naga amadi kuki gi tokhaiba autonomous territorial council gi demand aduga chap manare bill asi matam kayadagi kanglaipak Manipur singna yadaduna leiraba taruk suba schedule da yauriba masak singa chap manana yauri bill asna kanglup phuruk khaidok ingbagi hill area elected leaders singi khujil thorang yauri Iram damasi layoi krabai pai pusing na honaramba apunbagi saktam sagatuna yatpi ramba thausil sing punama adubu arembada tahanba oiragani bilasi pass tawdringaida taret tara thokna khana minaba sangi singdagi miyangi mihut oiribani haiduna lakpiriba elected members singna leibak ngakminabagi mahutta maset thugainaba bill oina puthorakpasi tunglam chatta masigi mahi soidana phangani bilasi lona puthokpagi mahutta miyam khangna puthoknaba honagadabani Bill asina singi elected leaders singna nakpak tahanduna election gi khudong chaba lognaba honabani haina IPSA na lowi assembly gi member oina leiriba khudingmaki maphamda IPSA na thamjaningbadi hu selaba bill asibu khanabagi mahutta karamna lebak asibu kannaba punchinagadage haibada khanabiyu haiki loyana bill asigi mayokta IPSA na miyang loyana thenganaba sem sare haiki High bill asi yamna sensitive oiba bill ni ado high bill asi yamna sensitive oiba bill asi kamdongna miyamga lamdamasi da kundaminariba kamlup puruk stakeholders mayam si amatta tanaramdana public domain da shunku putholamdana matam magi kogi short notice da bill asi Assembly the Puthona Nabagi table Tonanaba recommendation Lakiba said. Mashi Yamalaibu Tivani Manipur lenga ki makada Impal Manunda Leriba Higher Secondary School Singda
Mahiroising masing yamna ming channaba thomjilakpa asi lengak asina chauthokchaningai amani lengaki mahiloisangda loinamak mahei tamhannaba pandamda miyamna yamna pamna tanariba Imphal manungda leiriba higher secondary school sing asigi intake capacity masing henga handuna mahiroising asi lengaki mahisangda tamba phangannaba ngamlabadi lengak asigi oinasu sauna mai pakpa amadi wanaraba Manipur miyamgi su yaifabo oigadoribani haina MSUgi Zerol amana phongdorakli Zerol asna makha taribadi COVID-19 gi second wave gi akanba pandemic leikibana Bosem na loba ISSLC examination promotion P kibana maram oiraga pass percentage wangkhalakpada asi yengduna Mangjongana M Suna Manipuri Governor, Chief Minister, Education Minister, Amadi Education Department ki official singda August Thazu Memorandum Submit Toduna, Lenga ki Mahiloi Sangsingi intake capacity hengatuna, Mahiloi Singi accommodation ngamnaba sem sanaba khangan kibesu laikhrabani adubo M Suna thamkiba wafam singasi lenga na thabak to onthok lamlabadi Mahiloi Singi thamoida Mahimasing tamba phangloidore haibagi mi paiba poaleba si poklamdabasu yai hainasu phongdorakli All Manipur United Club Organization Amukona lamdamasigi tongan balup kayaga pullaga COVID-19 amaram oiduna hiram kayada awaba mayok nariba miyam singdagi khara hena awaba mayok nariba miyoi singi khongul liduna chinjaki potlam sing mateng pangbagi thabak leptana sathari ngasi Amukona Imphal East ki kongba khetri laikai kongba usekon khuno Usekon takhok mapal top khongnang khong mamang amadi top khongnang khong maningda punna imung jam tarahundoi aduga Kangpokpi district ki longa koireng da yung kuntra pulapna yung jam nipumdoi da seng kg manga mateng pangkhre Amukona thamliba pandamadu yodri phawba lepalaitana lamdamasigi lup kayana khusam naraga Sinjaki polam sing mateng pangbagi thabak sathakibani mayamdagi khara hena lairaba imung lising tarada pandam thamduna Amukona lup kayaga khusam naraga hokiba tha kharagi mamangdagi Manipur gi tongan ma khun singda chatuna yamna tangai phadana ithaudang amani khanjaduna sinjaki polam sing asi yenthok libani Kaksing Assembly Constituency ki MLA Mayang Lambar Ramesona Chingtang Women Development Association ga punna khusam naduna Kaksing Assembly Constituency ki manung chana laiba Sora Irengban amadi Palel da laiba mawa mapura balai khidrabi lukhrabi singda seng amasung sana thakna polam sing tengbang oina yenthokre Kaksing Assembly Constituency ki MLA Mayang Lambam Rameshwar gi loinabi Mayang Lambam Nungshi Elias Tia amadi Singtang Women Development Association ki President N Kunjeswari ani da lusingduna mafam singadu da satuna tengbang polam singadu yenthokhi Taurangi matangda Singtang Women Development Association ki President Kunjeswari na phongdokhibada Kaksing SG MLA oiriba Mayang Lambam Rameshwar na Kaksing SG paikhalakliba Chakhwat Thaurang amadi Kaksing SG asik haktada natana Manipurda lairiba nupi singbu chakhwatnaba hona birakpa asiga Singtang Women Development Association na Manipur gi nupi khunai asibu chakhwatnaba hona duna lakliba thabak thauram singa wakal yamna chusinnaba asina maram oiraga MLA Mayang Lambam Rameshwar galoyana Singtang Women Development Association Manipurna MLA ga tathok tasin tongminaduna thabak sing paikhatpa horakpani ngasisu Kaksing SG Sora maning mamang Irengban amadi Palenda lairiba lukhrabi singda Seng alu thum amadi chan thakna polam sing asi yenthokpani makha tarakpadasu Kaksing da lairiba ward 12 asida lairiba lukhrabi singda su tengbang asi makha tana yenthok chakhigani haina phongdokhi Sigi honorable Mayang Lambam Rameshwar bukuina support tawdabani manga thoida thogut pibase koina pung thogot poina akoina ju angam bakra jang likai pandemic ki wa batara COVID-19 gi loiselam dai gi yam wa matam sida bipung gudi mukta koina sing chak pitu pangam su sela sana ba pitu pangam su laija bakra stang shibi ki khudo tangda amadi patun tawlak sabani mayam punna mak koi kusung shibiu Tengbang pirakpadu gidamak tengbang phanglaba singna MLA Rameshwar amadi Singtang Women Development Association bu thagatpasu phongdoknarakhi State Blood Cell National Health Mission Manipur na leptan zatharak pagong ngasisu Nehru Yuva Kendra Sangathan Chandel LKK Chandel ABVD Chandel Branch Dampi Baptist Church Chandel amadi Wisecraft Chandel ga punna khusamnaduna nongmagi oiba voluntary blood donation awareness campaign ama Chandel gi Dampi Baptist Church ta pangthokre EP bagi tangai phadaba amadi E ga mari laina balaina layong kayagi matangda Khana kiba thoramadudai NYK Chandel gi District Youth Officer
NG Ramsan Monsang, Dampi Baptist Sandan gi Pastor SK Angkham Lamkang, Students Union gi President Sankhil Chatlangam, Dampi Bilas ki Sip Isak Silsi Amadi NISM Manipur State Monitoring Consultant AK Karnabina Dice Members in Oina Saruk Yaki. Association for Voluntary Blood Donor Manipur Thawbal Branch ke Secretary Nabakumar T Shina Resource Person Oina Saruk Yaduna Hiram Masiga Mari Lainaba Wafam Kayada Miyamda Wangangki. Kangabo ACS ki Manung Chanalaiba Uyal Wangbalgi Mapam Amada BJP Thadotuna Congress Damiyoi Khara Sanglakre Haina Kangabo BJP Mandalbu Ijat Son Kiba Thodok Asi Matung Amuhana Thoktanaba Mandala Sigi Manung Delairiba BJP Bunung Sibiba Topa Party Singda Wak Tobiramba Miyamna Karigumbada BJP da Sangbirakpa Matamda Party ki Marueba Thaupuba Singi Ayaba Hana Lobiyu Haina BJP Kangabo Mandangi President El Tomba Khumana Phongdarakli Ngasi BJP Kangabo Mandal gi office ta Paumi Singh unaba mada Mandala Sigi President Tomba Khumana Hai Handa Congress ta Sanglakle Hairiba Miyoi Singh adubu BJP Kangabo Mandal gi President na Masak Khangba Thongmi amata natkide Mandala sina Khangdaba letter head sinaduna BJP gi Thongmi Sarambani Haiba Khangle Maramasna BJP da Sangbirake Khanba Singna State ki President District President amadi Mandal gi President gi ayaba ama hana lobiraba matung Party as a Sangbira U online ki Kuthangda Party da Hana Ming Sanbiu Thamoi Sengna Niyam Sumna Party asigi Thawai Yaminasi Haina President Tomba Khumana Phongdarakli Akoigi BJP de obi ga haba sen question opsina State President BJP amasung District President BJP lorana ai samak mandal president gi ayaba lawraga ai de akoi masin khangnaraga da akoi de changbiu akona akoi degi akoi numsak khangdaba mi kaya amsu changle hena leramba se akoi laibak thibani akoi sa khangjage amsung District President natraga State President haiba hum si khangaga da BJP da yawiyu Amaromda Manipuri lakliba Rajniti gi oiba ahongba moina ngasi Khangabo Kendra gi manung chana leiba polling number 35/4 da tongan tonganba political party dagi miyo Yankhairom Khundrakpam Manjor Mangang State Executive Member BJP Manipur Pradesh ki Lusing Makhada BJP da Sanglakre ngasi Wangbal Party gi mafa amada pangthokiba asamba thara amada BJP Khangabo Mandal gi Vice President Dr. K.S. Roman Kumar Singha amadi Mandala Sigi Secretary General Ningthaujam Ramananda Singha yauna nauna BJP da Sanglakhraba miyoi singda BJP gi Lengyan amadi tupi uptuna taramna oki ngasi tharamga mari leyana Manjar Mangana phongdokibada Bharat ki Prime Minister Sri Narendra Modi na lairaba praja singbu nungsibiba amadi Manipur gi BJP na lusing balenga asigi Chief Minister Sri Nongthombam Biren Singhana Manipur da pubirakliba sakhot thorang amadi ahongba kaya sibu thajaba thambiduna BJP da sangbirakliba isilina khudingmak pu BJP da taramna okpaga loyana anoba sakhotpa Khangabo Kendra amagidama BJP lengakta thajaba thambiduna Lakadori Bali Singani Kunithoi gi general election da soidana BJP gi MLA ama Kendra astagi thagat pangamnaba punna hotnaminasi haiki Singa Makhalekai Welfare Club SMWC Yaripok Singa nangasi Club asna konma mafam da leiba Sangai Leiraki Lambi Nung Thaduna Semjinkhre Lambi Semjin Baduda Saruk Yakiba SMWC gi Secretary Muhammad Akbar Alina Hai Hiram Kudingda Sotana Leiraba Club asna konba mafam singbu semgat sagatuna Chokhat Maikairomda Puraknaba Honabada Club asna Haudorakpadagi Makhal Kayagi Thabak Thoram Tawduna Lakli ngasi semjileba lambi asi matam sangna mawong maril taduna leirakpani maramasna Leikai miyamna thengnariba khudongchadaba kayadu kohannabagi wakhalonda lambi asi semjinjabani Club asigi pandamoiriba for better tomorrow haibasigi makhada lepa leitana thabak paikhalaknaba semsare Club asna konba sothana leiriba mafamsingdasu athubada miyeng changlagani haiki Disabled Development Association Manipur DDAM na sahi khudingi lairaba amadi disable oiraba lawmi kayagi yengduna waraba matamda urea har ahongma mamalda yenduna lakpagom ngasisu DDAM gi 15 rak suba mapok kumon thoranga mari leyana association gi office ta ahongma mamalda urea har sing lairaba lawmi nama soiraba lawmi sing amadi lukhrabi lawmi sing da yenthokre asu waraba tanpamasida DDAM na haijabada Agriculture Department Manipur ki Director na urea har pibirak pagidamaktasu Director bu Association ki maikai dagi thagalakle
Nakal amaramda DDAM na toriba thabak thorong kaya bu khangbiduna All India gi asoba platform ama oiriba AMP NGO na DDAM bu First Nations Jury Award khalakle masigi damakta su disabilities punamak po hainingai leitana thagatpa amasung nungaiba phongdarakli Jiribam District School gi oja wali haiduna leiriba charak asida Jiribam High Secondary School gi Geography gi oja M Romeo Singha amadi Maths gi oja Nodia Chan amadi Boro Bekra High Secondary School gi Geography gi oja RK Uttam Botany gi oja S Inawi Singha amadi Economics gi oja Naurem Romeo Singha bu transfer tokiba du makhoi gi mahut amma tharak panatraga transfer order du ngasidagi tharaga numit taruk ni gi manungda kakpiu haina Manipur Students Federation MSF Jiribam District Committee amadi Kuki Students Organization KSO Jiribam amadi Tamenglongna MSF office da pangthokiba paugi mi phamada phongdokre Paumi singona baduda MSF ki president Atom Rajib Maitai na haikibada Jiribam High Secondary School amadi Boro Bekra High Secondary School sing asigi oja watna lairiba charak asda watliba oja sing hapirakpadi lairadana lairiba oja khara sing asisu transfer toriba si MSF committee Jiribam amadi KSO look anina condemn tawi haiki Zaidus Kedilana Saba COVID vaccine Jacob D Naha amasung sahi tarani thoi mathakta leiba singda kapa yabagi ayaba phangkre hairiba COVID vaccine asi October thadagi nongmada dose crore amamam puthoklagani hairi Kedila Healthcare gi managing director Charbil Patel na haikibada mahaki company na Jacob D vaccine asi December to January dagidi nongmada dose crore ahum dagi na mga phawa puthokani vaccine asi lebak asida approve tawraba taruk suba vaccine ni hairi Approve kidama Kedila Healthcare na July amada apply tawki masigi omangda lebak sinba thungna volunteer lising kuni panda vaccine asi sangyang tawbada efficacy gi sangchada humputaruk dasmik taruk oiki hairi coronavirus ke mayokta ahanba plasmid DNA vaccine Jacob D na malemda oiribani adumoinamak miyoibada DNA vaccine ahanba oina sinagadabani section ningai di oiri haina Indian Council of Medical Research ICMR na phongdokli Angang singda masik kaptringida masama upaba naha singda hana kapnabasu ICMR na makata na phongdokhi developed countries singi mi the phauba DNA vaccine amata sinakeba leitribani hairi Talibana Afghanistan bu paisin bagi thawang bu social media da sagatpa ulubadagi Assam gi district tara mathoi dagi mioi tara mari police na phagat kre makhoi dagi manungda Tezpur Medical College ta MBBS tamliba mahiroi ama yauri makhoi kharana Taliban bu direct support toboloyana India na Taliban bu sagote haina India bu criticize tawki masina communal tension sing sagalakpa yai haina police official amana phongdokhi Assam Police ke cyber cell na social media network sing bu yamna section na yengsin bedagi makhoi adu phaba ngamkibani haina Deputy Inspector General Violet Baruana haiki mana makata na phongdokibada pharaba mioi sing mathakta criminal case ki register tokre masigumba I pau phanglabadi police da pau pibiyo haina miyamda appeal tawki Social media tara teretagi kun phawna Talibana Afghanistan na toriba terrorist action bu sagatpagi pau phangki hairi Pharaba mioi tara marigi manungda ahumdi Assam gi mapanda leibani Dubai Saudi Arabia amasung Mumbai dagi amamamni makhoi ahumgi maramda macha taba I pau phangnaba Intelligence Bureau da forward tawkragani hairi Sanabagi pauda Kenya gi Kasarani Stadium Nairobi da satariba World Athletics Under 20 Championship da India gi athlete Amit Kumar na men's 10,000 meter race walk da silver medal phangbang amkre Championship asi hodokpa nimita India gi mixed relay team na bronze medal phangkrabani Amit Kumar na minute ni phuni thoiga second tara tara dasmik mapan mari dalam tungpam yoki yumbo riba Kenya gi athlete Harrison Wanyoni na minute ni phuni thoi second kuntra ma thoi dasmik amamamda lam tungpam yoguna gold medal phangkre Aujara bada mare pa amukana pijari Tokyo Olympics 2020 da saru yaruba sanaroi sing Manipur lenga na taramna okre Petrol amasung diesel gi mamal hantaragani haina Chief Minister N Biren na phongdokre The Manipur Hill Area Autonomous District Council Bill 2021 miyam khangna puthokna ba hona gadabani haina International Peace and Social Advancement gi Vice President Kuraijam athobana haikre Awaba mayok nariba miyoy sing amadi lukrabi sing da sana thaknaba polam sing mateng pikre Loidana COVID vaccine Jacob D naha sing da kapayabagi ayaba phangkre
Ngasigidi paudam pijaba matang ngasti loisinjare miyeng tabiribasingbu amuka hana kurumjari.